Rajesna Laujarasano Matamamada Asing Machumado Hagani I Mabu Nushi Aduna Mabu Sahalam Laga I Anabas the Pajapapa I am Mutumina Lakraki Madumatanga Nanga Yabu by Hoi by I Nanga Habiaragi Asamna Britina Amuk Hai Numituda Nanga Warokibada I question no white Inesakisu Upilate do not mean a lake. I queen and Nang Tulak Pangaika Nangi Manga Rajes Equi and in the Lena Kibani Numitudagi Rajesta Masayam Kanangam Tabadaki Hospital Tadum Lake Adugi Numit Karanigi Matunda Nang Nupa Magajatki Numituda Nang Chinbaki Pausataki Rajeso Masagi Tabak Kalabada Doktoki Nongalaga Rajesu Pau Taki. I want the phone Tarakuna, Magi paint up a pondoki. Rajeski was Sakti, Nangnamo Urasu, Mana Nang Nungshibadi, Maying Taro. Nangbo Dum Nushigani Hibisini, Hojiksu, Mana Nang Nushiribani. Nakandagi Sakina, Madutanate. Mabok Nanangida Makta, Matamamada, Jane Chak, Mayama Mating Pankibado. I gisel, Lupama Pabo Yaude. Pretty ngakna sakida yang lai sakina aseng bane nong ma ibungo aduna aigi hotel da ahan batan chaba lakpu numitu dani nangna chaskraba matung mana nangi maram da hangki maboksu chamna aseng basing do haidok lubada mama thwai yamna nungai kidi nangna mateng pang bolawroi haibadu da mana aingonda iteng pang biu haina haiki aina jeng thum thau Insang na pilay doon na purakiba mayam do. Ibungo aduna ngantalak laga tilak lambani. Aduga gas layba electric busin ba mana ngakta ni. Adugi sumatakta nangi exam kita magta phone piki pa dusu inina nate. Ibungo sinane. Nanga nongma nupa amaga unaruraga halak pa do. Delhay ba daw makut tinduna ibungo sina ukibani. Ibungo sina Rajesta Pau Tambada, Makarisu Saukide. Nang Halaklava Matunda, Ibungo Rajesta phone Pikre Haina Mrs. Taramba Male. Nang Hek Mrs. Tarambaga, Ibungo Rajesna, Pon Amalaya Tilaki. Exam Gita took Tasintong Nabani, Bibiu Haiduna. Numituginum down where I'm done. Ibungo Rajesna, Nakogi get Mapada Layraga, Magi number Pirambado. Fondo, Mana lay beginning. Mana Makata Dana. Nangong daw hang hangam daba. Pretty na. Ay ko'y masanya na ragasin kibane. Adobo nang dila na laukre. Nang ay buwarang nuko. Ay nahayo daba kaya mahay kre. Masiso, nang bungay doon na layriba ni Rajes na. Delhay ba na? Oy, ay ngoda yung loo. Ado hay raga fat hantok ki. Tembi su yung lai. Rajes nukmi le pagalay. Tembi Rajes ki matha da jensin doon na. Tabak to kutum na tindu na pena kapjari. Rajes na. Kaki kapino. Kapkuno. Tembi kap ngang do na. Nang nabugyam pate. Punsida. Awabata na isaruk oirabi ay ni. Meirilaksida Nungshiba nang inatik na yay na. Ay buhin bagi mahaw ya hole. Ay gipunsigi kanapam na irami. Nang Nungshiba na. Ay gi amagpatamoy bujam thokpire. Rajes na ay nang bo dum nushi nang bu thadok na kaidong nung da chalui nabugyam pate nang ay bo suga mo halise kay gino delhay ba na aham pretty so nice couple ni ne photo am da namgese mayam do punna no I Thembi Rajes ki manakta lairambadu amuk hanghan handora I mayam do Thembi da punna yang lai Aidi, Migi Oikre. Aigi Ipuroibana, I was Nungshin the Luna Dobi. I imang Anisuba Pande. Aduga
aduk thamoi chawkraba aduk chamjakraba dabu ai lekha tahanba pamdi gyan tabi masak matau phajabi imagi mama ohelo aidi imita icha su uba phanglaroi aduna imagi ningba thonghalo aibu waroganu ko nakandagi nupa amana thembi da aim tawduna nongmaina kapke tawbada Rajeshna urai nupa aduna nongmaido he kapaga Rajeshna thembi gi mamang da changsinduna thembi bu inthorai Rajesh ki pukchep waida nongmaiduna palami mayam dongak na yenglai telhaiba nupa du da chensilubada nupa adu su gari du thauduna chatkhre telhaiba Rajesh ki manak da chensinduna bhai kainu nang toisibo thembi su tapna da aduwaida leiramba nupa kharena Rajesh bu telhaiba gi gari da hapkatki telhaiba su gari du khara kanna thaurai Priti su masa wai sangdribanina masa do yadre pakhatpada telhaiba su kanna thaurakpada jaking laibadu uhodre jaking adu da thogatpada Priti da mabukta yaisinkhre Priti chaina amaga loinana laurei telhaiba pakhatna bhem thembi su wakhalna phumbangnare gyan dadre tarang amada laikre Priti yaisan khibagi chaina aduna yaraktre yambo ekenom tawre ayam wari yambo Priti mabukto pairaga chaina du khangli telhaiba su pakhatpana yadre makhut namana gari du thauraga makhut namana Priti gi makokpu nanbi bhem kem thaurie yamung lerisidi Priti su masadu aduki matik ware yambo ayam ware telhaiba kapngang ngangduna bhem kem thaurie se hospital yaudore Sakina bunga khara nakpa advance oina chalase hoi ine ngai hakki matungda hospital yaure Priti ka Rajesh ka su operation theater da pusinkhre telhaiba du yadre pakhatpana hangat handa chatlaga lei Sakina bunga yumgi mida paw matang pikhodana telhaiba su bab oirudre Sakina haibadu da phone do lokthораklaga mama da phone tawrai Rakeshorina kaidawre nupi chopa telhaiba khonjel nikna ima bemdo hospital da pukhatle Rakeshori pakhatna ha kainu haisibo kamaina no ima kona hairage babunga amta thuna advance lakpiyo hoi hoi thamo ima la age ko as kainu ne dariba pausibo telhaiba Rajesh ki mama da amuk phone tawi Rani na hello ima ai telhaiba ne o ichara kai leirage ima Rajesh to sakhangdabana nongmaina kapamdana hospital da pukhatle yaragadi imam da lakbiyo Rani pakhatna ha ai hi chabo kari hospital dano ima advance dane pare ima thuna la age ko Rani kappaga kai maramgi ai hi chabo nongmaina kaplibano ai gi chana kanada kari lan krake phatkidre da ko hojiki matamgi mi singse telhaiba su mane makuda paw loina pikre ngai hakki matung athobada mayam dusu loina yaunarakle Rani di masado pakhatpana yadre Priti gi mamana he sor isu gi jagado tekta kaida bo hinbiu ko tanja du da doctor se thoglai telhaiba pakhatna doctor aduna sorry mama macha anima kanmanang hodre matamse khara thengman khramale wadu tabada telhaibana doctor bukin na thinge tawi adubu mama mapa khaina khamdoi doctor na aikoi su phana kaneri hotna bane masidi aikoi na nate laibak tamlam bani aikoi su nungai banate telhaiba Priti ga makhoi anina saga chaki bo wari sing adu ningsing lai telhaibana bam aikoi ani gi chase kai ming thone Priti no fet tawraga aigi oinadi nupi oiragana ne Purnima nupa oiragadi yamung thonjaro telhaibana adudi aisu tina hoba tholage nupa oiragana mine yam pamnaba Thanil phajai ado yamba kai haige angang se yamung no poladi phadawni sono jubi pokpa yardi aina pokpirani itugo wahan bayadi asumna Priti ki mabukta pairaga icha su wahaloye yambo
ai phaibo ina poge aduna pharani e kamaina aduba hekta yabra Priti noglaga yai ong mantra mantra thigang kang so ani poke ani do punna nokminai memcha so haukraba singdu ningsing lai Priti na mapam lamdam thadokpagi numita mama mapa na chak inbibado ima nacha phajaba mapo o hayoba pabung di hairo ko macha phajaba ani bo ona ngai hakki matung Priti ki thawai yaudraba hakchang do inthorei memcha kaplaga bema kari noi chana tawriba mataw asiba ima bu manglo tai banglo ima gi bema ima na kobase amukta di khumu kai dawrage Rakesori so tengtharai karino imau na ngasi tawriba mataw asiba aikoi bu thadok tuna chatkiba yaroye he sir aigi imau asina kanada kari lan kiduna mama macha bu loksin biribano Telhaiba Priti ki thawai yaudraba hakchang aduda kopliba fidu kapna tapna haidoi adubu haidokpa ngamdre amuk kupsinkre Telhaiba khonjel nikna kaplaga bem nang yambung munu sidrabo karino nang ngasi tawriba mataw asibo hogolo bem tanja duda doctor ama thoraklaga patient Rajesh ki mi yaubi bro yauradi amta changbiro yam di changbiragano Sakhiga Raniga du changkre thembidi ngasai na thokraga duk candle leiduna Priti amadi Rajesbu asoi angam yaudaba oihenbiu haina nizari aduna thembidi kari su khangdribani thembi su changlakle oiremliba phibamdu ubada pakhatna chensilai Telhaiba karino tawriba matawsibo nakandagi nurse nupi anina angang amamam pamlaga thoklai Priti ki mi yaubi bro Kaplamba mayam do loina onthokduna yenglai nurse amana yam nungaire asoi angam yaudana nupi amaga nupa amaga phaiba oina poe mama su kari su tawdre nakandagi mi khara chensilaklaga ngasaidagi Priti ni haina khanduna leiriba nupi aduda omsinduna kapkhre nupi adugi mamana kopliba phidu haidokduna yengbada Priti oiramdre imagi bema kari noi chana tawrisibo phatkidre da ko mi singse Onthokna su laibak thikre da ko ai ki chase mayam do Priti oiramdabadu da haraubana loire somdana rani na kaplaga imagi bungo icha kai su tawdre ko icha na ba yade icha na ba thuna pharo ko ima ai kai sum tawdiye pukchepta khetki bakhaktani ine thembi di laktabra Sakina lai Thembiga Telhaibaga su changminarai asomdana Priti gidi mamaga manemgana senakre bai nanga sum tawdraba tawdre bai Sakina Thembi la somda chango Thembi su haiphet changsili aduga tapna hairai thuna naba pharako adu hairamlaga Thembi do kaplaga chenthoki Sakina adudi ine hoisu chatlage ko Rajesh na Bye. Nangam ta thinbiru radana. Telhaibana. Hoi bye. Aidi icha phaibo ani poe. Ama lagjaragero. Hayeng sendoiga kaiga puna singoba. Rajesh noklaga. Kamaina. Sakhiga Raniga punna. Asengboro ibungo. Telhaibana. Hoi asengbani. Mi onara lerame. Rani na pharene adudi ima khoidi pakhatlurabani. Rajesh na Sakhi da lupa lising mga lauthokduna pi ine si thembi da bibiyo Sakhi su laushili hoi bai thinbiruro Telhaibana hoi bai asam na Telhaibana Sakhi ga thembi ga do thinkre somdana Priti na yambungdi Rakesori na mama na bi thiluni na chakhibani ne memcha na inaw adudi aikhoi su halage horen chak ising puraga oina laage aduga amuk sindok sinjin tawnarasi Rakesori na hoi nama memcha na bema ima chatlukige ko hoi ima ado ima na horen lakpada yen atawba nga atawba kangsoiga puraga lauko hoi purake inaw adudi aikhoi muk chatlage ko memcha hoi su chatkre ngai hakki matungda Telhaiba su lakle Telhaibana ima chakrabo bem Chakre
Yambong, Chakto Imana Lakpada Purani. Haima, Rajesu Mama Hogaleri, Mugi Suppola Uyadra. Aidi Bab Orude, Fondoraga Haikike, Ato Yambong. Rake Sorina, Isu Nungshiba na Loirine. Delhei Bana, Kaidoragibem. Icha ni pok labanina, pok to Suyarni got. Yarehe, Marie pok doini. As, walk Razanine, operation ni ain't Torishi. Rake Sorina, Yareko, Yumnate, Karakare Kaiba Kangnasiko, Karalem Nasiko. Somdana Tembidu, Masada Soktabana Yadre. Rajesna aduki matik khanjaram baduda ningam dabana leita from khanglatre. Amarom dana parisu aduki matik phai. Ayuk thabak chatki baduna numidang taraga halakpa oibana. Thoina wari watai sabadi phangde. Adubu tanja phangba matamdadi parina thembibu aduki matik luna tawbi. Thembi tapna solai. Nate. Ai mauni. Rajesna aibu phane hamna nushirabasu. Aidi yumda hong labini. Nangna igi iteng phane hamna pangbi. Ai khangdaba nate. Adubu ai upai lekide. Ai yadi yakidabani ko. Thembi pari ga chenba numitto ningsing lai. Pari na lao chalase. Pari na thembi bu puduna lai. Ngai ha gari do thauraba matungda thembi na wa hairei. Dapari. How kai haige. Gari semta khamo. Kaigino thembi. Gari khamo da pari. Pari sum mapam chaba ama yengduna gari do khami. Kadorage. Ai mapam sitale horage. Ai chenba ngamoi. Ai gi khangnaba leye. Nang hoji pukai de lege haino. Ai na thodokse sinma makti nate dana. Ai khangde. Ai mapam sitale horage. Thembi. Numisu tare. Hoji pu nang kai de chaturige. Nang aigi laibakta asumna tamlamlabani haina khalase. Aigi nungshisaba mahaktuna aibu mirairebasu. Aina mabudi miraiba ngamoi. Ai mabu thamoi sengna nungshiye. Imanati hayeng haidokpa lakani na thaurang toramoidra. Aduga nangna phare. Ai nangna haiba yarage. Ai hoje nangbu kaida thilo haibana. Ai thilagi. Nanga khangna jariba mahaktuda nang phone tawro. Aduga laubula ona haikro. Aibu nushidana aina karamna nangbu eki yumda pusingani. Dapare, iPhone do tahore. Number su jinpa bude. Adudi ai hauji kaido haibana. Thembi gari su khumde kaptuna da laikre. Pari su gari start tawkre. Aduga mayumdom da thawkre. Rajesh. Nang naibu nushirabasu hujikti ayu pai letre. Aidi da pari gini. Nate. Da pari su aigi natre. Aidi yumdu da changbagi thongna letre bini. Ibo halso machagi ka da changna I. Bema. Thembi mapi da sasa tai thoklaga. Baba. Ichabu kaidorage nasa nungai traba. Kaisu tawdi baba. Pare adudi. Ibo halso thokre. Somdana santana. Hojibu kadaidano. Aikhoina mabu thigadori sibo. Khabana. Aisu thiba yabadi thirabani. Adubu phangbu kauba leitre. Santana. Masipuna makse. Mama nangna thoan bangaktani. Kainu moiba. Nacha thiba phangdraga aingonda taina biraidubu kaigino. Resmina. Tama. Inau hoidaga leibra hanglubana pharoidra. Santana. Aduk phakraba imaudusu namdana tanthokpi khredana nangna. Khabana. Babong, ima. Hoji adugi matam nati. Khanagadaba saungnagadaba nati. Khanagadaba ne. Hojikti mausu akoina lauruba yadre. Babong. Ai akhoi atombabu phangnaba soidana thigani. Matamda sum haukibana khanghaude Rajesu anabado phare. Somdana laknaba senabada loire amuktoiba awaba oire. Noigise ayu sitri ha. Noigise ayu sitri neba. Kemta kiba khangdaba yawaneba. Hatu ura ba noi hojik. Ngamoi kainaga khaliraba. Delhai basu yum halakpaga tan chanare Rakesuri su mamongna laubudu da changlai. Delhai bana. Bam, kaidorage.
Rakeshwarisu Mau kanaganoni nanga khatnaridubo nate kaidawrage ba Ima yambo si angang ani se yam musite aibu mamani khanba ngamde aina haiba kaimta inde asuk phataba angang singsibu piklinge da hatok hobuna phani hai hai deni be manangbo angang asina karibu khangdorige bem nang chailere angang sina marol thoktana haibada gyan taba oirdi phai chatpa phawba haitribasida nangko asi haiduna tel haibana angang du pamkhatlaga o to kanana hainune icha thoibada o baba laisiti to kapkano somdana nupa amana phani ready oizare hoi aikhoi mi tara humdoi mukne abc jingda hoi madam aikhoi soidana bataujaragi hoi ready oizare khulai su loina ready oire okay athubada tanja yengduna aikhoi thabak to paikhajarage hoi madam hoi phani phone do thamna khraba matung leader nupa aduna oi ne kana le nakhoi khara mana nupi dubu ne mirak narak yengaga phagadaba aduga nakhoi amani na nupi dubu phabada kana lei haiduna ne manak nakpoduda munna yengadaba kanamta leitraba matamda yare haibagi inform pigadabani aduga nakhoi khara ne khusu khulai do phajana ready origa legedabani khange ko nupa mayamduna hoi sir Anjali thembi amadi ibohal lai khurum nuraga lambi da lakpani fattaba kangu singduna mikup khuding thembi bu senari bani laibakta asum tho o haina tamlambana tanja duda mi su ama phawgo chatte angang amani cycle thauduna chatki anakpada kana lai haiduna yengliba mi aduna yare haibagi paw pibadagi nupa khaiduna gari du thaujilaktuna thembi bu phana bu kumtharai nupa ani ahumna thembi bu chingba hawi Anjalina kaino thado akoi che phari se kaigino thado ibo halna hey bema thado Anjalina kana lege mi phare amta kan biyo nupa amana Anjali bu makhajai de khupak na tharaga masam pairaga na pi marak tu da laktane insili ibo halna nupa aduda kinna thintatli nakandagi nupa amana ibo hal bu khongpak na kauthari ibo hal salong na tai nupa khaiduna thembi bu pharaga puraga chatkre Anjalina babong sokpro babong tanjadu da tel heibo hoisu thembi hoi da sum koi thorak pani Pritina yambong Anjalina trosiba thembi gi babong ne kaidori jano ani du kum tharak laga tel heibana babong kaidore Pritina Anjali kaidorage Anjali pakhatna akhoi chedo nupa masa khangdaba singna pharaga puraga chakre tel heibana ha masa khangbam te yaudra gari number khanghobra khanghodre dudi tel heiba Rajesh ta phone tawrai hello bye thembi do masa khangdaba kharana pharaga pukre hai abc ki chingrom dune lao ha thamo ai lage tel heibana lao ekosu sase ibohal Anjali mari du punna chatkre nupa amana hello si police station oibirabra Santana manigana adomgi namong nupi thembi do abc ki chingda sakhangdaba miwe kharana pharaga puduna chakre yaragadi athuba matamda mafamduda chatlaga namobu kanbirucho adu hairamlaga nupa do phone phat kakthakhi aduga khabada phone amuk tawrai khabana hello kanano madu hangbagi nangina thaunate nakhoi gi nanaw nupa gi nupi thembi do sakhangdaba miwe kharana pharaga puraga chakre nanaw nupa gi nupi bu kaninglabadi abc ki chingda yam thuna chatlo